ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣ ꯂꯣꯏꯅ ꯋꯥꯅꯔꯤꯕꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯋꯥꯔꯤꯕ ꯉꯝꯈꯩ ꯉꯥꯛꯏꯕꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤꯗꯪ ꯑꯣꯏꯔꯒꯗꯤ ꯈꯔ ꯐꯩ ꯊꯥ 9 ꯁꯨꯖꯜꯂꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯜꯕ ꯇꯧꯗꯣꯏꯁꯦ ꯀꯅꯥꯅꯣ ꯁꯥꯟꯇꯤꯗꯪ ꯂꯥꯎꯔꯒ ꯁꯥꯟꯇꯤ ꯐꯪꯒꯗꯔꯥ ꯑꯗꯨꯅ ꯁꯣꯂꯨꯁꯟꯁꯦ ꯀꯅꯥꯅ ꯄꯨꯔꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯕꯣꯜꯂꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯗ ꯄꯨꯂꯞꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯀꯩꯗ ꯁꯣꯏꯔꯝꯒꯦ ꯍꯥꯏꯕꯗ ꯁꯣꯜꯂꯝꯕꯁꯦ ꯀꯩꯅꯣ ꯔꯥꯖꯅꯤꯇꯤ ꯗꯣꯟꯒꯤ ꯑꯗꯨ ꯑꯗꯥ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯩꯝ ꯅꯠꯇꯕꯤꯗ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯣꯟꯕꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏꯑꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯣꯏꯔꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯕꯁꯤ ꯀꯩꯗ ꯇꯥꯛꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯋꯤꯟꯇꯔ ꯁꯦꯁꯟ ꯇꯧꯔꯦ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯑꯃꯨꯛꯁꯨ ꯐꯝꯈ꯭रे ꯃꯣꯟꯁꯨꯟ ꯁꯤꯖꯟ ꯐꯝꯈ꯭रे ꯋꯤꯟꯇꯔ ꯁꯦꯁꯟ ꯐꯝꯈ꯭रे ꯑꯁꯤꯗ ꯀꯩꯝꯇ ꯉꯥꯡꯗꯕꯤꯗ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯏ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯄꯨꯊꯣꯛꯈꯤꯗꯕ ꯍꯥꯏꯕꯁꯦ ꯒ꯭ꯔꯤꯛ ꯇꯛꯑꯒ ꯑꯦꯅꯤꯍꯥꯎ ꯇꯧꯔꯒ ꯎꯅꯈꯤꯕ ꯌꯥꯕꯁꯦ ꯉꯥꯡꯕ ꯌꯥꯕꯁꯦ ꯄꯨꯊꯣꯛꯄ ꯌꯥꯕꯁꯦ ꯃꯌꯥꯝꯅ ꯈꯪꯍꯟꯕ ꯌꯥꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯉꯥꯡꯈꯤꯗꯕ ꯍꯥꯏꯕꯁꯦ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯣ ꯂꯣꯏꯅ ꯁꯣꯜꯂꯦ ꯍꯥꯏꯕꯒꯤꯅꯦꯕ ꯔꯥꯖꯅꯤꯇꯤ ꯗꯣꯟꯒꯤ ꯑꯩ ꯑꯗꯨꯒꯤ ꯄꯥꯔꯇꯤꯅꯤ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭रे ꯑꯩꯅ ꯑꯗꯨ ꯍꯨꯟꯒꯗꯕꯅꯤ ꯃꯥꯅ ꯑꯗꯨ ꯍꯨꯟꯒꯗꯕꯅꯤ ꯑꯁꯤ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯅꯦ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀ꯭ꯂꯕ ꯏꯃꯥꯁꯤꯡ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯤꯅ ꯃꯥꯒꯤ ꯉꯝꯖꯕ ꯄꯤꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯗꯒꯤꯗꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯂꯩꯔꯤꯕ ꯂꯤꯗꯔꯁ ꯃꯌꯥꯝꯁꯦ ꯚꯣꯠ ꯀꯥꯕ ꯑꯣꯏꯔꯣ ꯀꯥꯗꯕ ꯑꯣꯏꯔꯣ ꯂꯦꯞꯀꯗꯕ ꯑꯣꯏꯔꯣ ꯃꯣꯏꯁꯤꯡꯁꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯐꯣꯇꯣ ꯅꯝ ꯌꯥꯎ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯀꯅꯥꯅ ꯄꯨꯔꯛꯀꯗꯣꯔꯤꯒꯦ ꯍꯥꯏꯕꯗꯨꯅꯦꯕ who will take the responsibility who will give the solution politicians ꯃꯌꯥꯝꯁꯤꯅ ꯚꯣꯠ ꯀꯥꯕ ꯑꯣꯏꯔꯣ ꯀꯥꯗꯕ ꯂꯩꯔꯤꯕ ꯂꯤꯗꯔꯁ ꯃꯌꯥꯝꯁꯤꯅ ꯆꯨꯡꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯉꯝꯖꯕ ꯀꯩꯗꯧꯕꯒꯤ ꯑꯣꯄꯣꯖꯤꯁꯟꯅ ꯔꯨꯂꯤꯡꯒꯤ ꯃꯤ ꯎꯅꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯔꯨꯂꯤꯡꯅꯁꯨ ꯔꯨꯂꯤꯡꯒꯤ ꯃꯤꯗꯨꯗ ꯇꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯑꯣꯄꯣꯖꯤꯁꯟꯁꯤꯡꯁꯨ ꯔꯨꯂꯤꯡꯗ ꯃꯥꯅ ꯀꯩꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯋꯔꯗ ꯄꯥꯏꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯪꯁꯤꯜꯂꯒ ꯇꯧꯗꯕ ꯌꯥꯗꯦꯅ ꯇꯛꯄꯤꯔꯣ ꯏꯀꯥꯏꯕꯤꯔꯅꯨ ꯏꯒꯣ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯔꯨꯂꯤꯡꯁꯤꯡꯁꯤꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯑꯩꯒꯤ ꯃꯊꯛꯇ ꯁꯤꯅꯤꯌꯣꯔꯤꯇꯤ ꯑꯍꯜ ꯂꯃꯟ ꯂꯩ ꯑꯩꯉꯣꯟꯗ ꯆꯥꯎꯕ ꯂꯩ ꯌꯥꯝ ꯀꯟꯅ ꯍꯪꯒꯠꯄ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯝ ꯅꯠꯇꯦ ꯕꯤꯀꯣꯖ ꯌꯨꯝ ꯃꯩ ꯆꯥꯛꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯏꯕꯅꯤ ꯑꯗꯒꯤꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡ ꯊꯥꯔꯒ ꯈꯟꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯌꯦꯜꯍꯧꯃꯤꯗ ꯑꯩ ꯉꯁꯤ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯁꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯁꯔꯚꯤꯁꯦꯁꯇ UPSC MPSC ꯑꯦꯅꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯀꯣꯇꯥ ꯌꯥꯎꯗ꯭ꯔꯕꯧꯗ ꯑꯗꯨꯝ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯁ꯭ꯄꯣꯔꯠꯁꯇ ꯀꯜꯆꯔꯗ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠꯁꯇ ꯀꯩꯝꯇ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇ꯭ꯔꯒꯁꯨ
relief camp changchalaga photo kapaga thagalaga aduna responsibility lawba yaroi adudi masagi thabak duty tawgadaba mayam laini masagi mayumda hanjalan badune solution haise masagi mai chakriba sen mayam do adu do backup tawba ngamnaba karamba authority dei karamba department dagi makoi lawraga maki hanagi imungda hanjalalaga economy backup kumain tawon sige habise sine solution ngasi ngatangi koigi hidaki paracetamol pijalaga magi ngatang kursin khara pijaraga magi ngasi ngatangi solution pinabdo natte adudi hayeng amo horakani pura hangchit amo horakani hidak ngatang pijaraga themba yaba natai ngatang laina do handa hanba yaba dudi solution kaude aduna hujik leaders me andai haizaningi ai request tawzaningi ai mayam singdai haizaningi solution purak na basinbiu ngatangi irang thaidok na banat ama tawnaba kenom tawdure hai kan relief camp chatlaga photo nama thagatpa kenom tawdure hai kan aduna solution natte mayam punjan biro aduga mama leibak ta masagi refuse masagi maram dam da refugee on lei base masagi mayum da halalasi masa adugi security chapchana pina bohna minarasi NRC chana halasi suda lei militants mayam se loimak lokhoga mo koi lehelaroi si refugee singda phangiba constitutional right mayam se si lokho asi mokoi gi phangam thok tab da phangi mayam si lokho ba tawrasi yengauni sing sigi chap chaba protected oiba right nama sem da bonarasi maramdi sigi protected oiba right to phangau huji phangau dragadi hayeng future da khoi isa isu da yam wagani aduna leiyum mayam se punjanara kanda political solution pina bona